Paodam meeting dabri basumbo krumzari ngasi maroi bapauda skill development workshop pangthokre schedule caste area singda pung kunmari gi ban kaukre loinana sakha thorangi hiram kayada modiga obama ga wari sanaragani pangma chakhane pizari Manipur Sarkar gi Department of Labor and Employment sinduna ngasi Imphal Hotel gi sangai hall da skill development workshop ama Chief Minister Okram Ibobina athoiba mithung oidana hodokre Thoromaduda Labor and Employment Minister I Hemochandrana Thoromapu Amadi National Skill Development Agency New Delhi Director General JP Raina Akhanam Mithung Oiki Athoiba Mithung Yawarot Piaduna Chief Minister O Ibobina Haiki Imphal Municipal Council IMC gi Karmachari Singna Thabakti Shudana Taruk Suba Pe Pinaba Dabi Tauriba Sina Sarkada Hena Kok Sahale Karmachari Singh Yum-Yumda Phambiduna Thagi Talap Lakpangai Biro CM Namakha Taraduna Manipur gi Electricity Department ase corporation da ole adubu masigi kanaba khudingmakti phangbangamdri department ase public private partnership haibadi PPP model da onabagi matang CM na panki amaromda thabak phangdabagi samasya ase Manipur da natana atai rajya singi oinasu yamna kok saba issue ama oiri Englishing ani taramathoigi census report ki matung inna Manipur da apun mamiyoi lag tare lising ama chamapal marifutara tare thabak thiri masigi manungda nupi masingna lag ani lising ama chahom kuntare ni aduga nama soirabana lising ani chataru ni fuhumdoini lemhobana nupani haiki one of the most harder why in this land acquisition may take 1 year and may take 5-6 months the earliest. And also how long it will take forest and environment clearance. For last nearly, I am told, I inquire, there is a lot of potentiality for setup of the power hydel project in Arunachal Pradesh. Maitai lining thizin lo lining thau sanamahi sanglen kakjing khunyai lekai na sinduna kakjing khunyai lekai da leiba lining thau sanamahi sanglen da chahi khudingi meragi mangani panbadagi hoduna numit mangani chupna pangthokpa ima panthoibi ira thongni thoram ngasidagi hokre ngasi ahoba numita haunabi matung inna amaiba amaibi ahalaman kayana saruk yaduna ima panthoibi laija ironungdagi mikau tambagi thoram pangthokhi Loinana no pok panthoibi sanglen sing khongnang mari fangbagi kangbuna thawal isai sakson ki Schedule caste mahiro singda piba selgi tengbang metric mamang amasung metric matung pre-metric amasung post-metric scholarship ki chahi ahongi senpham Manipur government pithokpidre haina hayeng September kontragi numidang pung 3 tagi schedule caste taba lamsingda pung 12 gi jana start kaukre ngasi kakching kaithel da leiba ibudawna halai gi laibungda kakching area da leiba school college singi mahiro sing amasung kakching kaithel da popham phamlibi ima ibel kayana saruk yaduna Manipur government chahi ahongi pithokpidana leiriba schedule caste mahiro singi pre-metric amasung post-metric scholarship ki senpham pithu haina miyamna wakat mifam Zathaki bawakat mifam adu schedule caste mahiro singi pithokpam thokpa scholarship ki senpham sing pithoktariba fawba hanba laitana khongjang changsinnabagidamak committee ama semkhre hairi committee adugi president oina Sana Devi Mayapaibi convener oina M Pravin Kumar general secretary kha Manipur college amasung co-convener oina M Akash Pukhankre convener oiriba M Pravin Kumar na pangmishinga unaba amada hai schedule caste mahiro singi scholarship ki senpham sing chahi ani ahum asi Manipur government pithokpidana namsinduna thambire Manipur amasung Manipur gi mapanda leiriba masing yamlaba schedule caste mahiro singi pifam thokpa lupa crore 10 rom pithokpidana namsinduna leiriba senpham sing pithokpinaba Manipur gi CM amasung deputy CM dasu aiba warol piduna hajakhraba fawba Manipur government senpham sing pithokpidana namsinduna thamba asi Manipur gi schedule caste mahiro singbu hanthana khanbibani masina maram oiraga hayeng tang 30 gi numidang waram pung 3 tagi pung 12 gi Manipur da leiriba
Sedukas Kanglupna Kundari Bam Singda, General Strike as it Tatanaba Warep Lower Pani. General Strike Manunda, Dharmakarma, Electricity, Medical Amasum, Mediagi Onadi Kontokani. Mahiru Singi, issue of Banamaram Oiraga, Mahitam Pamsang Singchu, Tong, Longani Heidi. Gomena, we talk with the Batagati, Hena come from Sasilagani, Haying, September Tarik Kuntragi, Mina Wanami Tarik Kuntragi, October Tarik Amagi, Unter Pobla, Matam Sedun Cast, Amam Silla, Jenning Strike Coxer. Masi ayupong taramathoy makhairom taba matamda hangang PSK manung chanba Mantipukri Chumbrai thong manakta leiba NRL oil pumgi manakta oil tanker amana thombada cycle tongduna lakpa angang ama sire amana sokle lekhidraba angang adugi maming Anis Ali chahi 12 apokpa Azad Ali kawi soklaba angang adugi maming na Kuku chahi 12 apokpa Akhtar Bakas kawi makhoi animak Mantipukri Muslim colony dagini Kuku Hauzik Zenems the like Nari Todo at the January but tanker Amadi driver hangang Pierce na Fagat Cray Heidi. Kuntrani Pan Hianglam Ersigi MLA Oiramba Maibung Kunzona Masagi Anaba Madagi Lakidabada Hangduna Laiba Assembly Constituency Asigi MLA Ama Kanda Bagidama Matanta October Taratareta Pantokadoriba Maraki Mikagi Mirep chasing Nase scrutiny Tawada Mirep Manga Ayaba Pikre Amadi reject Okre. Mikhail Asegi returning officers Oiriba SDO Kakching T.H. Saranjina while this Segi conference hold the Pangtokiba scrutiny Aduda MPP gi Mirepse Pishin Kiba Mayangbam Amutumbi Natana Ataidi Loina Laki Zathakiba scrutiny Aduda All India Trinamal Congress AITC Amasung AITC Manipur State Anigi Mirep Chasing scrutiny Toba Matamda Che Nabakharadi Laki Adum Oinama RO Oiriba SDO TH Charanjitna Election Commission of India ECI Amasung Gamena Piriba Gazette Kimatung Ina AITC gi Mirep Oina Dr. Y Radhasyam gi Mirep Chebu Ayaba Piki Amasung AITC Manipur State Amasung AITC Manipur Haina Tongan Ba Mirep Se Ani Pishan Kiba Y Thambo Langmaidon Maning Maya Lekaida Laibagi Mirep Che Adu ECI Amasung Gamena Piriba Gazette Kimatung Ina AITC Manipur State Amasung AITC Manipur Haiba Ase State Regional Amasung National Party su Oidabana Mirep Ase reject away Haina Lautoki. As a national party or a state party, Silaiti, as a notification Matumina. Single party as a later Badina, when the song object of Viragaina, Sigi, order Sigi from the certified copy Bijagani, non-publishing is not found valid in the scrutiny. So, candidate of Sri Yunam Tangrushing is not found valid, so his nomination for the nomination paper of Sri Yunam Tangrushing is rejected. Mikhail Asigidamak Mirep Taruna Mirep Pesanjara Krabasu Mirep Ama reject Oire Haina. Lautoki Banamaram Oiraga Mirep Mangakatamak Mahore. Makoi Adudi Iron Segi Elangum Dizamni AITC Dr. Yumna Rajesyam BJP Maibam Dhanabir MPP Mayangbam Amutombi Amasung Manipur State Congress Party Thoksom Laibani. Mikhail Asigidamak Mirece Lokthopagi Aroiba Numitna Matanta October Gitang Amada Oigani Heidi. Ngasi Mirece Pishin Kibadagi reject Rokiba Asiga Mari Lainana AITC Manipur Pradesh Haina Su Kangnariba Manipur Pradesh Trinamal Congress MPTC na Sinduna Pangmishinga Unabagi Mifam Ama Manipur Press Club da Pangthoki Pangmishinga Unaba Duda MPTC Machin Chatpa Advocate Aribam Gautam Saramana Fondo Kibada Thambobu reject Roba Maram Chade reject of Bataragadi Trinamugi Mirece Tagat Liba Animak Tawadabani Haiki Party Segazana Secretary Kumantiam Jikena Hai Ngasi Thambobu reject Roba Yaninde Party Ase Election Commission of India ECI na State Party ni Haina Sakang Bibagi Che Adufa by election gi Arona Yengduna Kanabidre Arona ECI gi website Yawa Maming Amadi Gazetted Notification 2013 Asinatana Ate Atopawa from Kananabagi Room Late Haina Fundurak Liba Sigi Matanga Appropriate Forum da Chatlaga Angi Oiba Karitabak Lakot Bayabagi Haibadu Kanagani Thambobu rejector of Pada to Minalero Haina Su Jikena Fundoki. Sigi, Akogi Kim Gambina, President Wari Batamda, Mamma Section Pilipin Navan, Tokiba, Siga Secretary Robitana, Muslim Tivani, Aduna, Akoi, Ozip, Akoina, Kantabasi, Suma Films,
ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯂꯩꯕ ꯁꯤꯚꯤꯂꯥꯏꯖ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯔꯤꯕꯁꯤꯡ ꯔꯤꯗ꯭ꯔꯦꯁ ꯇꯧꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤꯡ ꯔꯤꯗ꯭ꯔꯦꯁ ꯇꯧꯕ ꯅꯝꯕꯤꯔꯤꯕꯅꯤꯅ now we move to the appropriate forum. Amaromda state asida lairiba Manipur Pradesh Trinamool Congress MPTC kanana achumbano amadi asengbano haibadu khangle Hianglam by election da party ki mirep oina thagatkhiba Dr. Y Radhasyam mirep oiba yare wafam ase ngasi pangmishinga unaba amada Manipur Pradesh Trinamool Congress ki president oiriba MLA Syam Kumana haikibani mahakna haiki by election asida charangnaba amasung chayetnaba thokhanaba silamba adu ngasidi maithire kanana asengba party no haibadu khangle state asida Trinamool Congress ani thokpugi lairamba chayetnaba adu su kokle maram aduna party asigi mirep oina thagatliba Dr. Y Radhasyambu Hianglam Kendra gi praja singna vote pibiu haiki pamishinga unaba aduda party asigi MLA Dr. I Ibuhanbi BPM I Khan Amadi Hianglam candidate Oigadoriba Dr. Y Radhasyam Susar Yaki Haidi. Ngasi Kaithel number 2 Imoinu Kaithel Lakshmi Bazarda Kaithel number 2 gi Oiba Mifam Pangthoktuna Handakta Tha Asigi Kuntarukta Lamdam Asigi Pauche Anida Funglakiba Lakshmi Marketa license Paiduna Pufam Phamlabi Nupisingi Oiba Mifam Ama September Kunda Pangthoktuna Anova loop ima Kaithel fambi apunba loop ama semduna loop ase Manipur Kaithel fambi apunba loop ta punsanba haina yana kre haikhiba do aranba wafamni anova loop semkhiba laite ayaba pikhiba su laite haikre loop aduge secretary ni hairi BW inaubi debi ase Kaithel asina masak khangde wafam phamba su laite Kaithel gi masak thianaba hotnabani haina ngasegi mifam aduna warep lokre haina Kaithel number 2 Imoinu Kaithel Lakshmi Bazar gi imasina phungdorakli Manipur ge Chief Minister o Ibobi Masamak Laktuna Yengsilam Batanatana Fan Laire Atuba Matanda Same Lagani Haina Tazaba Piram Laba Palel to Channel District Headquarter Lambing a safe hour Sembidan Lababu Yaninda Fundoktuna Nasi Channel District Lamkaida Miamna Wakat from Pamkre District Vigilance Committee Channel Amadi BJP Channel District Anina Puna Sinduna Pangtokiba Nasigi Channel Lambi Sembida Bagi Wakat from Aduda Miamna we want good road in between Palen to Channel District Headquarter. We want equal justice and development Amadi. We want urgent black topping road Haibana Chingba Pleka Sing Siznaki. Wakat from Aduga Mari Lainana District Vigilance Committee Channel Gi President BD Bethana Fundorakpada Manipur Gamena Chahitara Rongi Mamangdagi Sembidana Lakpani District Asegi Lambithong Fatabana Maram Oiraga District Ase Atai District Singdagi Chakwat Harangi Tabak Thoram Singda Sotadana Lakli Masipunamak Ase Paliba Gamen Asina District Asegi Miambo State Mothergi Macha Amagumna Treat Tawani Haiki Luinana Nasegi Wakat Mifam Asina Lambi Asegi Matangda Indiagi Prime Minister Narendra Modi Yauna Atai Mari Lainabasingda Memorandum Amasu Pisalagani Haiki Luinana Nasigi Wakat Mifam Aduga Mari Lainana BJP Chandel District ki Vice President Tongsin Konalna MSTV da Fungdorakpada Chahi Asegi Thakragi Mamangda CM Ibobi Masamak Laktuna Lambi Asegi Fibam Kankrabani Luinana Lambi Asi Semnaba Fan Laire Atubada Semnaba Tauragani Haina Fundoklaba Laikre Adubu Lambi Asi Ngasi Fawa Semba Hobaki Mami Amata Laitri Maram Asina Mari Lainabasingna Atubada Atuba Matamda Lambi Asi Sembinaba Haiki Adu Semnasu Sensan Laire Haina Hairami and the public Siam Harami Adubu Ngasi Fawa Ying Matam Sida Lambi Se Oji Fawa Yadra Sem Gatre Aduna Masi Paisa Sikai Chakre Atuba Matamda Mari Lainaba Masi Lambigi Department Sing Sida Atubu Matamda Masi Paisa Se Uthoga Lambi Sembio Amaromda Panbayabadi Chanda District Headquarter Lambi Asi Sembinaba Haiduna Civil Organizations Sangi Mioishing Amadi Miamna Tungan Tungan Bak Hongzang Kaya Changshinduna Mari Lainabasingda Memorandum Kaya Su Pisinkiba Laikre Adubu Government Sembidabadagi Channel Praja Singna Angam Angamba Donation Tangraduna Miamna Lambi Asi Semjin Basut Laikre Lailu Ukal Amasung Umang Lailu Singna Sinduna Ngasi Kairak Kangzaibung Lampakta Miamgi Mifamga Loinana Wakat Mifam Ama Pangthokre Mifam Aduda Langmaidon Pakhangbagi Lai Selungba Y Ibobi Sekmai Ningthau Lairak Achobagi President Y Birmadok Ibudau
Sengmai Ningthogi Lai Selungba TH Chauba Kalikawa Bagagi Cashier H Nela Dazana President Member Singh Oibagalwinana Ukalgi Vice President H Ipumacha Kalikawa Bagagi Member H Sana Lai Luki Convener M Maniton Amadi Ukalgi Organizing Secretary Y Bimol Maitena Resource Person Singh Oina Sargaki Ngasigi Mifamda Warep Kaya Sulauki Lauki Warep Singh Adugi Manungda Umang Laibu Govinda Temple Board ki Makhada Thamnaba Sarkagi Govinda Temple Third Amendment Bill 2012 Ase Mifamna Kaktatle Amasung Chana Handanaba Warep Lauki Ngasigi Mifamda Yauriba Laibung Singda Manipur ge Chief Minister MLA Singh Govinda Ji Temple Board ki Miyosing Amasung Makogi Pandit Loishangi Miyoy Amata Bill Ase Handoktriba Fauba Changhandaba Amadi Mifamda Yauriba Laibung Singda Maira Katuna Umang Laibu Lukha Thanaba Hotnariba Lenga Asibu Lekha Thanaba Thongni Bagalwinana Umang Lai Kananaba Jangsilakpa Khongjang Khuding Magda Mapung Phana Saruk Yaba Haiba Warep Lauki Thawal District ki Wangjing Ten Tha Kendragi Manung Chana Laiba Khongjom to Phundrai Inter-Village Road ki Kumbira English School dagi Phundrai Kakching Khong Mapa Fawbagi Lambi Sembi Dabadagi Ngasi Miyamna Lambi Thingkre Lambi Thingkiba Aduga Mari Lainana Lambi Thingba Aduda Saruk Yakiba Phundrai Makhalaikai Popular Youth Club ki Miyoy Amana Image TV da Phongdorakpada Lambi Asegi Fibam Hanadagi Fatana Lairingaida Handak Tha Amarongi Mamangda Lambi Asegi Nagyeta Drain Changani Haina Tokthokuna Thamlamnaga Asi Fawba Samjin Biradabadagi Ngasi Club Amadi Lekai Miyamna Lambi Thingbagi Khongjang Ase Changsinbani Haiki Maitai Lining Chatpa Marup MLCM Hawaii Rona Sinduna Jananeta Irabot Ge Mapokumon Thoranga Mari Lainana Ngasi Iringbangi Thoibi Yongkhangi Akoibada Sit Sengbagi Thabak Thoram Ama Pangthokre Maduda Lamdamadongi Miyamna Saruk Yaki Maring Uparup Assembly na Thadurokpa Cherogi Matung Inna Khukarthil Village Community Hall da August 2014 da Fangkiba Maring Public Meeting gi Warep number 2 gi Matung Inna NG Maring Oiba Thabak Tawbagi damak September 28 2014 dagi Makhagi Miyosing Asibo Social Boycott Tawre Hairi Miyosing Adudi Angdun Charanga Maring Deputy Kilonsar Home KH Medar Kilonsar Kapil Boy Deputy Kilonsar CH Titus Tatar MK Mofam Lisi GL Mofam Tatar M Thomas Lisi MP Modar SO CH Tongku Lisi Sompom Sel Kosel Tontang Deputy Secretary Amasung Asang Hongsa Esoni Prime Minister Narendra Modi amasung US President Barack Obama na leibak anigi mutual interest selthumgi fibam phagathanaba amadi ngaksenbagi lamda pakthok chakthokhanabagi wafam yauna wari sanagadauri Hojik Afghanistan Syria amasung Iraq ta oiriba fibam sing yauna regional issues singdasu luchingba anina wari sanabada yawgadauri positive outcome oiraknaba India amasung US na punna thabak changsilagani hairi White House na Phongdorakpagi matung ina leiba anigi miyam amasung malemgi oinasu kananaba Prime Minister Modi ga thabak suminanabagi tanja President Obama na yengi luchingba anina hayeng formal meeting chathadringaida ngasi numidang White House da Prime Minister Modi bu chaklen amada baton tawkre Prime Minister Modi bu ikai khunaba utuna White House ke Blue Room da chaklen adu silli Chaklen Aduda US ki Makaidagi President Obama, Vice President Joe Biden, Secretary of State John Kerry, amasung National Security Advisor Susan Rice Yawadori. India ki oina Prime Minister Modi, External Affairs Minister Sushma Swaraj, National Security Advisor Ajit Doval, amasung Indian Ambassador to US S. Jai Shankar Nachingba Yauri. Navaratna gidamak chara heliba PM Modi di Chaklen Adu Chaba Yawadori. White House da hayeng changdringagi mangoinana Prime Minister Modi na Lincoln Memorial, Martin Luther JR Memorial amasung Indian Embassy gi mangda khiliba Gandhi gi murti da chatunai kai khunaba utkani hairi Maram chadana lanthum Lepsen bagi maralda jail gi charak phangduna jail da thamliba AIADMK Supermo Jayalalitha mangonda siriba maral gi mayokta singnabaduna Karnataka High Court da darkhas thakre loinana Jaminda Thadok Pinabasu Hijakre. Sahi Humputaruk Surabi Luchingbi Asigi ID Sasikala Mahaki Marimata VN Sudhakaran Amasung
इलावरा सिनसु कोर्टा मखोइदा सिरिबा मरासिंगी मायोक्ता अमदि जमीनदा थादोकपिनबा दरखास्त पिसिनकी स्पेशल जज जॉन माइकल डी कुन्हाना जयाललिथादा लुपा कोटी चामा अमसुंग अतै अहुम अदुदना लुपा कोटी तरा वाकोंगसेल पिनबसु खंगनकी Prevention of Corruption Act amasung Criminal Conspiracy under Indian Penal Code ki makhada Chief Minister ODB amabu maral piduna jail da thambase Jayalalitha lebak asegi oinadi ahanbani September 18 October 3 fawa dasaragi court suti oibadagi vacation bench amana darkhasing adu hearing chathaki hairi High Court amana chahi ahumdagi hena jail da pirabadi jaminda bail pibagi sakti lai Jayalalithabu jaminda thadokpa ngami hairi Superior Court amana maral adu kaktrabadi Jayalalithabu jail da lairingai chahi mari tharaga chahi tara bot lepa yahaloi dauri hauzik Jayalalitha amasung makoi ahum Bangalore gi parapana agrahara Central Jail da lairibani hauzik maroiba paw amhana pizari Skill Development Workshop pangthokre Scheduled caste area singda pung kunmarigi ban kaukre loinana sakha thorangi hiram kayada modiga obama ga wari sanaragani nasigi damaktadi paudam matang asida loijare mi tabiri basingdo amkhang na khonjari